येलौमी फुरुपता कुकी मिलिटेंटसिंगना खुद थारकपा लेप्त्रे एल बोलजांग खुलदा कामनाबदा खुंजा अहुम इराप लामनादना लेरंबा AR अनि सोकले कुकी मिलिटेंटसिंगी माइकैदा असियाना मसिंग यामलमगनी थाजनरे कुकी MLA तरा की तोंगानबा एडमिनिस्ट्रेशन की डिमांडना मथौ संगलबा फुरुप असिना कोनसिलिबा मियोइसिंगना मार्च 2023 दा ट्राइबल सॉलिडारिटी मार्च चलबा मतुंग डिमांड असि फंगनबनी हाइदुना मणिपुर के येलो फुरुप अमबु मरु फंगना मुथलगे मातागुम ओनसिलक्तुना युम कैसिंग मै थादोरकपदा नतना अउ अउबा नोंमैना कापतुना हालकपगे तमथिरबा थवोंगसिंग लेप्तना चथरकलबा मतुंगदा ngarangsu कुकी मिलिटेंटसिंगना काइहौदुना नोंमै कापसिलकपदगे खुद हंदुना कापनबदा खुलंगागलेबा खुंजा अहुम कुकी मिलिटेंटसिंगे बंकरसिंगा इराप लापनादना लैरंबा आसाम राइफल्स की पर्सनल अने अशोकअपन याउखिबगा लोइनना कुकी मिलिटेंटसिंगी माइकैदसु असियाना मसिंग यामना याउरमगनी थाजनरे ngaranggi thokdok asi nongalamdai pung 4 rom tarakpada Kangpokpi district ki manung channa New Kaithel Manbi police station ge jurisdiction na konsinba Tairen Pokpi khulge maning thangbaching gi sarukta leiba El Boljang kuki khulda thokibane ahan bada nongalamdai amambagi khudong chaba lauraduna thokdok thokpham da bunker saduna lerakhiba kuki militant singna Tairen Pokpi maning amade phayengi maning thangba sarukta leiba mitei singi yumtamna nongmai kapa horakibani haire kuki militant singna khud thaba horakpadage हानादगी खुलसिंग असिबु ngakbagi thogdang laurokliba volunteer singi maikidagi su handuna khud thoknakibane nakal anigi marakta khud thoknarakpadage thautok thokliba mafam sing asibu ngak selakliba state amasung central forcing su sangsilaktuna nongmai kamnaba yauksilakibani haire central forcing gi maikidagi mapangal kalaba bom phawba sizinaduna khud thoknaki haire khud thoknariba maselgi maraktagi bom sizinaba haurakpadage nongmai kamnaba ngayak leplurabasu makhatana bom pokhairakpage मखोल सिंगदी थौदोक थोकफमगी अकोइबदा लेबा खुंजासिंगना ताबा फंगनखे लोइनना नुमित खरनिगी ममांगदगेसु ngarang khut thoknakhriba El Boljang amasung masiga tainariba ti songjang kuki khulda bunker tara hena sajinduna kuki militant kuntrani furom matik saba aphaba makhalgi khusu khulai sing pairaga chingyang da chathok chasin tawduna leiba sing khunja singna uraklabani haire amaromda ngarang nongalam daidagi hauraduna nakalani gi marakta khut thokna rakhiba duda mapangal kalaba bom sing sizinakhibaga loinana ayuk pung 8 lom tarakpa faubada lepnakhide haire mafam asida khulai paiba maselgi marakta khut thoknarakpada makhata na thoganingdaba thokdok sing thoraktanaba Tairen Pokpi maning chingda nupi miyam thoraktuna kupsen senakhe ngarangi thokdokta soklaba khul ngaglakhiba khunja singde fayeng mayai lekai dage ngangbam nanaw chahi nifuga manga apokpa laikhidraba NJ talar oi thangba khubomda bom machet panba sugnu turel wangbadagi khaidem ranjit chahi nifuga nithoi apokpa KS Radha Mohan khwangi maning thangba sarukta sokpane atopa khul ngaglakhiba khunja ama su sokhe adumoinamak mahakti phibam luna soktabadage ahan layeng pidaba matungda makhatana layeng khide adubu NG nanaw amasung KH Ranjite Rims ta pukhalatuna laikana khe loinana kuki militant singa khul ngagliba khunja singa gi marakta thokiba khud thongna khiba thokdoka irap lamnadana lairamba Assam Rifles ki soklaba personnel singde 44 AR ge Warrant Officer Pravesh Amade 10 AR ge Havildar Rajendra Kawi haire makhoi anina Mantri Pukri ge IGAR South ki hospital da puduna layeng khi haire official oiba pauda khulngak leba khunja ahum amasung AR ge officer ama yauna personnel ani sokle hairagasu ngarang numidang athengba phawbada official oina confirm tawba ngamkhidraba source amana de ngarang ayuk pung ahum lom chumna bom yauna akanba mongda khut thokna khiba sida kuki militant singi maikaida masing yamna asiana yauram gani haina thajanare